केंद्र हुफुगे फाइनल इलेक्टोरल रोल फोंखरे मणिपुर पुनः वोटर लाख 19,736 सात्रे निपुहुमदोई लेरे जिरीबामदगी इम्फाल तमना चंगना पोसै पुबा गारी सिंग सखंगदबा सिंगना नोई कापसिन लखपदगी अमा सीरे अहुमना असोपन नंखरे लोकताक पाट पुलू नाना थमनबगी पांडमदा डॉक्टर नाजमा हेप्तुला ना क्लीन लोकताक इनिशिएटिव हौदोखरे इम्फाल जिरीबाम लंबी सेम की थबक BRTF तक लौथोकलगा नेशनल हाईवे इंफ्रास्ट्रक्चर डेवलपमेंट कॉर्पोरेशन लिमिटेड ता सिनरगनी अमसुंग SBI की ATM बूथ तगी सगाइरबा मदी असंबा लुपा लिसिंग नि सपी नोसिंग तोंगलगले अथॉरिटी न कुमना यंगसन बिदर बरा हाइना हंगनरगली मयाम खुरुमजरी अदुम नि येंबिरि पस इंपैक्ट न्यूज़ नि आई केके थोक्सोम होजिक पुंजासि फावबि मरुबे पाउसिंग यामदा बिजरी मणिपुर की अपुनबा असेंबली कॉन्स्टिट्यूएंसी हुमफुगी फाइनल इलेक्टोरल रोल ngasi Chief Electoral Officer Manipurna Phongkhre Saliba Sahi Lisini Tarat ki January Aba Phaubi Matungina Manipur Punna Voter Lak Taranipan Lising Marputrahum Doi Satre Nipum Doi Leire Masigi Manungda Nupa Voter Lak Mapan Lising Kunmaga Samni Kuntra Mathoini Aduga Nupi Voter na Lak Mapan Lising Humpunipan Sohum Tarani Thoini Haina All Secretariat ki Conference Hall the Pangtok Press Conference Sama the Manipur ki Chief Electoral Officer da Phongdoki Apun voter masing is sada taramanga 10 ani taret haibadi voter lak mga galising mari sanga sumna ani na sahi kuntiki kunmapan phawbing manungda leiri amadi voter masing khwaidigi yamba sahi kanglup su oiri voter sada humputaru ka loina na Imphal isna missing ga yengnabada khwaidigi yamna voter leiba district oiri aduga voter sada kontramapan ga loina na senapati na missing ga yengnabada voter khwaidigi nemna leiba district oiri Imphal East District voter lak ahum lising kunmari samni marputra mathoi Imphal West na voter lak ahum lising yakai humdoi satret sumna manga Bisnupur da voter lak amaga lising humpunipan sumna ahum Thobal da voter lak aniga lising marputra taruk sanipan marpu mari Sandel da voter lising marputra mathoi samapan marputra mari Ukhul da voter lak amaga lising tarani thoi sumna humpu manga Senapati da voter lak ani lising yakai mapan sani marputra mari Tamenglong da voter lising marputra humdoi samri humapan amasung Susanpur da voter lak amaga lising marputra humdoi sanipan kuntranipan leiri Imphal West na nupa voter lising amada nupi voter lising amaga humdra manga oiduna gender ratio khwaidigi yamba district oiri aduga nupa voter lising amada nupi voter samapan marputra mathoi oiduna senapati na gender ratio khwaidigi nemba district su oiri Ukrulgi pungyar na khwaidigi pak chawba kendra aduga singjamai amati kaisam thongna Khwaidigi pikpa kendra singsu oiri CEO na hojik state asida sakanglaba political party mapan gi maming su lauthoki party sing adudi All India Trinamool Congress Bahujan Samaj Party Bharatiya Janata Party Communist Party of India Marxist Indian National Congress Nationalist Congress Party Naga People's Front and People's Democratic Alliance ni vote pangthok tringai thenglabada numit mangani gi mamangda voter photo slip singsu booth level officer singi kuthangda voter singda phanganaba district election officer singda pautak piki Final electoral roll which has been published today by the electoral registration officer contains 18,93,743 voters comprising 9,25,431 male voters and 9,68,312 female voters. The overall gender ratio for the state is 1,046 female voters per 1,000 male voters. Electoral to population ratio for the state as a whole is 57.3%. As per age cohort analysis, electors in the age group of 18 to 19, that is the new voters, there are 55,541 voters in this age group. Maximum number of voters are in the age group of 20 to 29. There are 5,04,502 voters. Jiribam the Imphal Tamna Posei Pudana Tolapa Tata truck sing the second double sing and Kapsel Tata truck Marak the Thoropa Renault Duster car driver Siri.
truck driver ni yauna mi ohumna sopan nangkre impact news na phangba pawda thodok ase ngasi nungthilgi matamda CRPF na escort tawdana tholakba tata gari sing aduna none yogodaba kilometer anima walingaida khunji khulmapada thokibani hairi escort kalonina lakiba tata gari sing amasung Renault car aduna khunji khulmapa yorokpa matamda mapamatuda hana lumduna leramba sakhangdaba khulai paiba sing aduna nongmai kapse lakibani thodok thokpa maduda Renault car gi driver adu nongmai maruna panbadagi khudakta laikide tata driver ani yauna mi ahumna sokhi thodok adu laikidraba Renault car gi driver adu gi maming Tamilongi sangdai dagi dekonang kamaini soklaba tata driver ani aduna irang dagi thongmilung kamai asangi khatkati dagi nipen kalita amasung atopa sopa mi ama aduna Tamilong Medical Colony dagi Zeki kamaini asopa mi ahumak noneda leba air post military hospital laikanari thodok thokpa maduda hanana ROP duty taduna leba state police force amasung escort lakiba amasung mahamadudal hana duty taduna leba paramilitary force singnasu khulai paiba sakhangdaba sing aduda kut hanki hairi makata na kut thongna baduda ahen ba so open yaw pra haibi ki chapsaba paw hosi pawi go inadi phangba ngamdri mafamadda ahen ba state police force sing amadi aso open sing mafamadda ki lokthokna ba ambulance su sangsin kre Manipur ke sakthok chaningai oiriba loktak pat pulu nana thamna gi pandamda Manipur ke governor Dr. Nazma Heptula nanga clean loktak initiative haina mingthon ba campaign ama Rajbhavan ki darbar hol hodokre lemjningai oiraba fresh water lake ama oiriba loktak pat ase noma gi phumdi amati athai phataba folam kayana mosil halagli asiguma kaya sidagi ngakthokna ba tongan ba stakeholder singa amadi horak level landam sikin harol singda pat asiki tangai phataba amadi fajaraba masakaya se kaihendra thamna bagi matangda awareness piba se yamnamak mathok tare haina campaign ase hodopki tharmaduda governor na phongdoki tharmaduda saruk yakhiba institute of bioresource and sustainable development ki director professor Dinabandhu Sahu na su pat asiki leijariba flora amasung phauna gi masak sing ase kaihendra thamna bagi matangda scientific oiba wakalon singsu thamki tharmaduda LDA ke project director L Bagato na Loktak Pat ki maramda PowerPoint presentation singsu masa khaina utki. Loktak is the source of life, livelihood for the people of Manipur. And I thought, one doesn't kill the source of livelihood. One tries to preserve. And that's the reason why Loktak has survived so many hundreds of years, because the people of Manipur were loving Loktak, almost worshipping it, because it was the life giver to them. Ministry of Road Transport and Highways Government of India na thoke order magi matungina kumpuraba Impal Ziribam lambi sebagi thabak BRTF taki lokthorga National Highway Infrastructure Development Corporation Limited NHIDCL sinaragani haina Chief Secretary oinam navigation na phongdorakli ngasi all secretary ta leiba Chief Secretary ka office ta impact news ga kanana unaba mada Chief Secretary na phongdokhibada Manipur miyam ki yamna maru oiba lambi ama oriba Impal Ziribam lambi asi NHIDCL na atuma matamda samjin ba hauna na ba NHIDCL ki manager ama Manipur da lengdran laina na ba posting pirakre loina na Manipur ki Chief Secretary yauna makok tawba officer sing yauna ngasi lambi asi ki matangda mi phama pangthokre NHIDCL ki official amana hayeng Impal Ziribam lambi ki irang barak amadi makrutong sing yauna lambi ki phibam yengsin lagadari Impal dagi na Ziribam phawgi lambi samjin ba hauna na ba pangthokhiba tender lagliba tang taratare natraga tara panda hangdoktuna athubada thabak hauna na ba honaragani hairi nakalamramda lambi asi khongsang dagi Tamilong phawgi lambi asi su NSIDCL na atuba matamna samjin ba hauragani haina phongdokhi khongsang dagi Tamilong phawgi lambi samjin bada state government na pangba yaba mating pangnana basu tharang lairi haina phongdokhi koge Manipur ge lifeline oiriba Impal Ziribam road si ana BRTF na maintain toramani ado Bharat Sarkar gi order amana Ministry of Road Transport and Highway gi makha da leiba NHIDCL sinarani na haina tamai tauna lepre masigi matungina ambisi gi maroiba maintenance NHIDCL na taurani NHIDCL gi general manager hojik Manipur da full time oina ama posting tore yamaroiba lambi amana yamna phiom chadana leibisi Tamilong khongsang road ni masisu NHIDCL na yam thuna semani haibage tugumba koida
हाइबिरमी Chief Secretary na makatana phongdokibada January ki tang 16 pangthokadrba Republic Day tharong mari lainana ngasi Manipur Police ki DGP yauna makoktok officer single review meeting amasu pangthokre Republic Day tharom asida Manipuri governor na salute pipi na state government ki makai digi hijackre karigumba governor ki asinba lairabadi chief minister economy bobina Mars Pars contingent singi salute okani sahi khudingi pangthokpakum handaki sahi asida su Imphal amadi atai district headquarters singda school college security force yauna CSO amadi NGO singi contingent singna Republic Day da sarok yagani haina phongdoki अतई सही की तौगदमाय तौना हंदकी सही की जनवरी तारीख 16 फालदसु अमसुंग अतई अतई डिस्ट्रिक्ट हेडक्वार्टर दा रिपब्लिक डे सेलिब्रेशन तौगनी मदुगी दमुक्ता अयागना सियार तौरगा ngasi एडमिनिस्ट्रेटिव सेक्रेटरीज DGP अमसुंग अतई अतई मरी लेनो ऑफिसर सिंग यावना मीटिंग तौरे हाइबा रिपब्लिक डे सेलिब्रेशन असिदा कोई मणिपुर के गवर्नर ना सैल्यूट लौबिनबा कोई हाइजरी अदो करिगुम ऑनरेबल गवर्नर फंगदरगरी ऑनरेबल चीफ मिनिस्टर ना सैल्यूट लौगनी Bank singna ATM da anova sel mayek hapada segai ba asamba sel mayek sing mun yeng dana hapna bra haibe sing na ningai oire kaisaba electricity office ki gate ma nakta leiba SBI ki ATM butta nupa mana sel sing thokpada segai ba amadi asamba lupali sing ni satpi oina thorak le hairi sagol ban tera lokram le rakta ki el premzit ko ba mio yasina hairi ba ATM asida ki lupali sing mari sing thokpada lising satpi amana matai da segai ba amana Mayada si ngobana samba sel oina tholakibani hairi sel sagaiba amadi asamba tholakiba adugi matangda SBI MG Avenue da Fremzit masana complaint torugani haina su satki sel gi awaba mayong dani gaida hen awaba mayong nadana ba ATM singda sel hapa matamda ningthina check toruga hapiu haina Fremzin afil torugli पैसा असम बिसे मगा सिगाय बिसे मगा SBI की अथॉरिटी दाइ हाजिरिंग बदे सुम कंडीशन से मतुंग दा अमोन तोहन बिदाबा मासे अखोने बेंक चलगा सिलुगे हाब तारबसु मखोना हाकने नुइ सिदि नसाना सामुकपने नुइ कम तोबने प्रूफ हाबबो मोबाइल दसु यावरे प्रूफ आगां लाइ लाइसु तंबगी मतांग मिंजबे मतांग करी कंडीशन ओइगदगी मोइन मतुंग मनाव सुंग थोकजे तोबिदाबा आइमोन थोकबो सबाइना मतुंग दा तोबा थोन थोकतनाबगी नोंतन नाइन तोजैनिते सिट तोहन बिसि तोहनिंदे हायमनेदा National People's Party के National Executive Member मौरिबा मेघालय की दांडीगरी ST West Garo Hills के MLA James Sangma ngasi Manipur da thunglakre NPP की National General Secretary Biberas Wangkhem da James Sangma bu taram oktuna taramatoi suba Manipur Legislative Assembly election ga mari laina mi phama ma pangthokre Ketrikau da pangthokiba mi pham aduda James Sangma na Paumi Singda Pongdorakpada ngasi NPP ki oina state executive meeting tawduna election committee ima semkhre atuba matamda party asida nominee oigadaba candidate sing finalize tawduna miyamda khangalagani haiki loinana lakadore election asi free and fair oiba election ama oina ba mari lainaba authority singda appeal tawki lokatpam thokpa measures lokatuna irang thoktana ba election ama oinansi haina miyamda makatana mahakna appeal tawki How many candidates will be entering the fray on an NPP ticket? That is a process, and in due course of time, we will be declaring and announcing the names of the candidates after we finalize them. We are here to discuss with aspiring candidates, to also discuss with the party, our state executive members, and also to form the state election committee that we will empower to take decisions on behalf of the party in terms of many of the modalities that need to be worked out in regards to the ensuing election. Nongwina Singh Makulai Lalon Mani Haiba Mioyama Bisnupur District Police Commando ki timma mana Phare Mioy edudi Kwaktagi Tira Kongsang bidgi Abdul Hussein Sahi Kunthani Pana Pokpa MD Iposani Bisnupur District Police Commando na akaknaba paw mapangmadi Moirang Lamkhai da sek tawbada Hussein na si 9mm pistol amaga loina na phabani hairi wahang pohong tawda Hussein na Susapur district ki Kotlen dagi Lalboy Koba mioi amadagi Khulai Singh lawdana tongan ba phataba mioi sing amasung lalahulup sing da supply tawi haiba khangmagam de hairi Republic Day naksil apagalo na police na Imphal mayor da section thorang lokatpa oina thiba humagi thabak leptana sangsilakli ngasisu Rajbhavan maningi governor lambi da Additional SP Operation Imphal West Dr. S. Bom Sana Losing Atopa Officer Sing Yaupa Commando ki team amana thiba humbagi thabak sataki hariba governor labida lakpa naha sing deki horaga ahal kaya pareng lebanduna saktak che yaubra haina yengsin baduda masage saktak che yaudaba mioi tara mapan makha tara masak khangdona ba city police station da puki
Loan Tinkraba, Kanglaipa Communist Party ki top leader ama Delhi Police ki special cell na Delhi ki Mayur Bihar area ki fare hai PTI ki phangma paw amana khangalakli. Pharaba KCP ki leader adudi Khoirom Ranjit Elias Rocky Elias Great Masa Kawi Magasi Irungmam Sanatombi Kaubi nupi maga puna phabni haina paw asina makatari. Oinam da Leriba Thabal Mari College bu conversion tawidi amasung lana staff sing loksile haiba wahau de college asiki get launch in kibadu Nambol police ki team amna thugaiduna hangdokri college asiki governing body ki secretary oiriba W David na phongdokhibada tholiba wathok asi yamna banam sadaba amani nauna staff hapsin bamadi conversion tawnanaba sel khainabada governing body asiki ku knowledge amata leite semester gi exam singi matam yoksilakpana sangsileba khongjang sing asi handoktuna negotiate tawsi haina phongdokhi Ahenba employee hapsin besu leite aduga document leiragadi akoi employee singi ima email singna akoi da document do preview aduga akoi na tabada college asida employee khrana college sidagi akoi gi conversion tawgadi haiduna makoi na paisa khaiba khotpa na singba college sida tawba mali aduba akoi gi leiriba governing body gi secretary amasung chairman di akoi na moi koi conversion gi damakta paisa khai haibadudi akoi da di knowledge leite Headquarter IGR South ki Makhada Mapan Super Sector Assam Rifles ki 12 Bihar Sinba National Integration Tour Saruk Yaba Mahiroi Singh Lali Batang Taramari de India ki President Pranab Mukherjee ka unagani hairi Turasi da Saruk Yariba Mahiroi Singh January Taramagada Pangthokada Army Day Parade chu miyeng tagadori Turasi ki Saruka Moina January Tarada Union SRD Minister Prakash Javadekar gasu unaki loinana Minister na Mahiroi Singh adubu mahi ningtina tamnanaba pungning thakot ki hairi Matang swatch the break amalogzake Manipur amadi malengi tongan ba ipaw singa loinana ikoi break take yamatuna hanjarake impeg news bu miyeng tadun lebiu Manipur da ihan hanba oina Sigma Bazaar da phangbiragani melamine crockery items sing kg amada lupa chani khudong chabasi lawbiho ngasi maglengsin birau Sigma Bazaar Dinku Road Sky Hospital Porompata Cyst amasung Lungs Care Center hangdok chari facilities singdi bronchoscopy service respiratory ICU light training oiraba sor phunbagi laina sing layengba OPD gi matam lebak po sagol sen thangja nungthil pung ani dagi pung ahum pawba please call or contact reception Tata Shakti Jesus Set Sizinabiu Government piba guideline gi matung inna tab chana quality control torba Tata Shakti gi product ni Tata Shakti gi product sing set asigi district khudi magi retail outlet sing da pangbigani Tata Shakti Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Touch the pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in Education. Mayam mo kana taram nok sari bulletin sing makata papaw mayam da pizeri. Lions Club International likhalamba laikhidraba Melvin Jones ki tasamaga kuntratare suba mapo common malem gi mapampuna mo tapang thok na bago mahing Manipur da supang thok kadori hinamasi gi matang da si nungthil Manipur Press Club ta pawmi singa unabada Lions District 322 D gi Vice District Governor Lion M Gozedro na haikibada Melvin Jones ki mapo common la singa mari lainana Manipur da leriba Lions Club kun gi thawmi singna saruk yaduna peace rally masat kadi Haribari asi Lamyan Basanglen dagi horoga nongmi bung pauduna laga news second yoroga Lamyan Basanglen da amuk laktuna Governor Dr. Nazma Heptola na chief guest oiduna mapung oiba thoram pangthok kani rally asi malem da hana sunaba laitaba amadi ing tapa malem ohena ba pandam da pangthok pani haina haiki Sentinel celebration togodori baseida maru oina koina focus toriba area singdi youth ki development ki damukta youth ki engage toraga youth singsi afaba citizen ama orakpa yanana ba moi bu sembi ba moi bu yengsen bi ba kana gumba khoi gi chaba thakpada khoi gi wat pa kangbu haidi hunger relief tawbagi program
environment si protect tawraga afaba environment ama purakpa khwaidagi maroiba program de khoi gi vision care jini school gi angang singi vision screening tawna darkar level refraction du tawra matungda power glass na chingba pi dana afaba satra ma afaba school gi anga ama ohenba Laliba Taramathai Suba Manipur Assembly Mikhalgi Matangda Minority Muslim Welfare Committee Ketrigao ST na Sidana Mifama Pangthokre Mifamadu Ketrigao Assembly Constituency ki Hanigi MLA Thangzam Nandakishore ki Kongpal Sanam Laikai Dalaiba Yumda Pangthokibani Taramadu da Ketrigao ST ki Sotanan Ladiba Minority Muslim Singi Oediba Pibam ki Matangda Komna Kana Nenaki Loinana Dharma Yelaga Bot Pipi ki Wakal Thadoktuna Zat Bizat Kaidana Ketrigao ST was Sokat Pagi Labi the Purakpagam Gadaba Mirep Tagat Kari Haina Sumifam Aduna Warep Naki. Congress Saki Nona BJP the Songlaba Ngarian Muslim Kolge Congress Workers in Opagi Torama Pangtokre. Toramasi BJP Andro Mandala Sindra Ngarian Muslim Kulda Pangtokivani Kulasiki Mui Kuntra Romna Congress Saki Nona BJP the Songlapada BJP Andro Mandalgi Maike Nungaiva Fongdoki. Ngasiki Taramadu da BJP Manipur Pradesh ki spokesperson Oipeta Natana Andro Assembly Constituency da BJP ki intending candidate Oiriba Dr. Nimai Chan Luwang amasung BJP Andro Mandal ki President K. Sudolna Sarugyaki. Professor Gangmui Kamina Lekit da Bharatiya Janata Party ki State Executive Member Oiriba MD Anwar Hussein Namaki Workers Singaloin Namaki Yumda Awawa Pongdopi Mifama Pangthokre Mifamada Minani Tumina Leptani Kai Kamnaba Utki Haina Serolamada Kangalakli. Swami Bebekananda ki Samaga Yakai Mari Suba birth anniversary Thoram Pangthokre. Bharatiya Janata Yuba Morcha BJYM Manipur Pradesh Sindana Thoram Adu Wangkai Ningtem Pukri Mapala Leba BJYM ki Vice President Manohar Mayum Baris Sharma ki Sanglenda Pangthoke. Thoram Adu Mari Rainana Ram Krishna Mission Linkat Lamba Hindu philosopher Asina Hindu Samasa Sida Pirama infect kaya boning singboy na Laisoni say sakto na mahaki photo da hayle katuni kai komnaba utki. Swami Bebekananda ki samag yakai mari rak suba mapokubon toram pangthok na bugum Andro Assembly Constituency da su pangthokre Namo for Yuva haiba team da pangthok ki bapalan toram masi Bharatiya Janata Yuva Morcha BJYM Andro Assembly Constituency na Sindona ACS ki BJP intending candidate kay Sam Ningtem Zawgi Yumda Pangthokibani Ngasiki Tharamadu da BJYM ki President Y Somorjit General Secretary Okram Premjit yauna BJYM ki Thaupu kaya susarug yaki Technopol Police Station ki manung sanalaiba thamna pokpi village ki is something lamkang sahini pumathoy Mapuroiba TS Angti Lamkang Haukiba Sahi Lising Tarataro ki November ki Tang Taramathoy deki Nasi Pawati Bakhangdana Lady Mahak Put Mangaga Insi Amarong Wangi Mamai Koidane Kusungawi Masapai Samsangi Amadi Mui Yum the Kitoki Pada Hangama Pal Masugi Panik Hangama Pal Masugi T-shirt Litki Asang Masugi Spark Sapal Matongki Kanagomana na PSC Butangna Bidabadi Manak na Police Station na Pau PPU na Traga Sinabiu Hierarchy Ethnography in Northeast India and its surrounding Haina Mington Balariga Mangasi Manipur University ki Vice Chancellor Professor Adya Prasad Pandera University ki Committee Room da Fongkre Awang Nopo State Singi Social and Culture ki Matangda Komzindana Ibalarik Asigi Editor MU ki History Department ki Associate Professor ay Sudina Ngasi Poli Balarik Asina Horoglibas Lead Research Scholar Kayana Makoy Research Wakta Kanaba Kayapi Bagamhanlagani Haina Pongdoki ethnography की मतंग दा कोई की आर्टिकल मसा मसा कया फोंग बखोट बसु मियाम लेके अदुई तार को हंदा के कोई फुंगजरी बा लाइक सिना कितंग ऑर्गेनाइज कोई बमोंग दा कोई असेंबल तौजरगा सिस्टमेटिक आई नाइ बमोंग दा लाइक से पार kan da कोई नोटिस की कोई ethnography की मतंग दा करी करी कोई की एस्पेक्ट्स ले बगे हाइ बदम मदु खंग दा बिदम पादम दा पुथोक सब लाइक ले मसी ethnography वर्क से मसी कमाई तो विकान सिदा कोई upcoming research work hai ta masi component ma so ML so itam le ba adna si koi pongi la rik se asimang na yamna kana ba koi sak si do gani Manipur ki sel tumpiba mamadi economic blockade ki asog saiting marakta Manipur ki mafam kharada thabal songnarak le basi laikai club amani mera pai bi ma sing na tingna bohona bi haina
Kundrakpam Kendra Youth Organization Zero Lamada Kangalakli. Loinana Matang Matam Sadana Harau Kumai Tobadiki Toning the Batosing Toktana Bamadi, Lebaki Law and Order Situation Ngakpa, Ngamnanaba District Magistrate Singnasu, Yausang the Mangani Sajibunoma Pan Manatana, Atopa Matamda, Tabal Songdanaba, Ating with Tambu, Amadi Kundrakpam Kendri Manunda, Haribanamit Sing Asinatana, Tabal Song Vidanaba Madi, Tabal Songzagi Haina, Hibiratanabasu, Apil Tarogli. Manipuri Singjubu Yokanabaki Pandam the Sai Asigi or Singju Festival, Lali Bazanani Konipan, the Horgan February Nipan Paupa, Numitara in Twinis of the Pangtok Lagani. Sep our culture and identity have a Wakalonda, Singju Yokat Lope, Siolgi, Ming Makada Singju Festival Committee, the Sindra Tongan Tongan, but Natki, Oibatoram Kayakaloidana, MMRC and Unity Park, Kambok the Pangtokadori. Pangtokadari Festival Asiki Manunda Kanagabalup Amatana, Ban Natraga Block at Tobitanaba. Festival asibu sili langli basingi maiki diga apil torogli. Midlem na laying bagi ke mama pangthokre top iril gwang mapun banda pilop amasung Social Athletic Club top maya lekai arena sinduna top maya lekai dalaiba Social Athletic Club SSC gi ground pangthoke ba pre-eye screening ke madada ngawdong thungba diabetes na maram warga tholakpa mid ki laina childhood eye defect Cornea sokpa mit allergy tawba masong makal kaya mit ki laina kaya layeng ki Ketrigao constituency ki NPP mirep Biperas Wangkem na sponsored tawdana ayu ki pung mapan ki hautana miyam na mit layeng na ki loina na eye cam aduda ahong mamamalda cataract surgery tawbi khudong sabasu piki Triveni Films Production की मरी सुबह मणिपुरी डिजिटल फिल्म समझाबी की याई पथौनी थरम पांगथोखरे संगनारेब डायरेक्टर प्रेम कुमार पाउनम न डायरेक्शन पीगदरबा ममी कुमई असगी प्रोड्यूसर न ताइबी लोइतोंगबमनी ममी कुमई असदा बाला आर्टिना प्रामेश्वरी गोकुल अमसंग रतन लाइना सिंगबा संगनारेब मणिपुर फिल्म एक्टर कयाना सरुक यागदौरी ngasi yaripok memorial model academy ge loisangda pangthokeba thorम अदुदा वांगखेम केंद्र की एमएलए के मेघसन सरुक याखी National Youth Day lising ni taratet ke mari lainana Life Savers Manipur na sindana State Blood Cell NSM Manipur Nehru Yuva Kendra Imphal East amasung West HDFC Bank Imphal Branch Lions Club Imphal Greater Tobul Youth Development Association amasung Zenims Blood Bank and Transfusion Services porobat ke khosam naduna kumapan suba I dan tabki tharmama pangthokre haina Life Savers Manipur ke serola mana hairagli Punna donor ni puna saruk yakhiba thoramatuda tengbang lakiba khuding pusu loba sigi maikeri ki thakat pusu phogdorokli hauze ngasi nomagi sanam gi pauda laliba January kuma panda Indian boxing gi oina no puari ma oiga toriba professional boxing gi tanja ma Manipurna yombu oiga dori Arjuna awardee amati world and national champion L Sarita Devi na India gi ahan nupi boxer ama oina professional boxing da khong thangjin ga dori hariba professional boxing gi bout asi khubal lapa sports complex Indoor arena da sanagadabani Saritana mahaki hanba professional boxing da lamba tawnagadaba boxer na sahi kumapan kakta ngairibi professional bout yakai mapan rak sanarakrabi Hungary gi Sofia Veroni mahaki lamba singbu knockout ta maiti ba pibi record lairibi Sofia Vero hauzik world ranking da kumapan da lairibi ni Anauba mapok asigi damak sahi kunthamatoi surbi Laisram Sarita hauzik rota ki Sports Authority India National Boxing Academy da American coach Joe Cloud ki makada akan ba training sathari Joe Cloud asi Evander Holyfield bu takpi tabirakiba natana Muhammad Ali coaching team gi member su oiribani Ibado margin kubam kanbalup amadi Thobal Polo Club ani na kontrahom doi suba men's state polo tournament ke final da lamba taunaragani ngasi polo tournament asigi ahanba semi final da ibado margin kubam kanbalup ki sanaroi ti Rosan amadi o Roger ani na panjal amam aduga Manipur Police Sports Club B ki sanaroi ti Pradeep Kumar amasung ti S Kau bana panjal amam ga sanadana match asi panjal ani da draw oi badagi match asigi aka apo gi laibak golden goal na lemna bada Ibado margin kubam kanbaluk ke sanaroi ke gozendro na panjal adu sandona Manipur Police Sports Club Bibu panjal ahumani da maiki ba bibangam ki tournament asigi ani suba semi final ki apiba matamda Thobal Polo Club ki sanaroi P Ozin na panjal ani aduga L Kokesor na panjal amasan ki begaloina
X Polo Club Wangkai ki sanaroi L Tolong Komba A Atang ba badi S Muhindro na so panjal amamong sanduna match asi panjal ahum sanaduna draw oibadaki golden goal na match asi ki akapo gi laibak lemna bada Thawal Polo Club ki L Kokesor na panjal adu sanduna match asi panjal mari ahum na mai pakki tha asi ki tara mari da All Manipur Polo Association na sindana mapal kangsai bungda tha asi ki mari dagi team kunithoi na saruk yaduna satharak ni tournament asi ki final match sing sanaragani Haukiba November ohum dagi banga Power Sports Authority of India SSC Center kumal lampak na pangtok kiba lisini tara ni pan session gi selection test ta puna training marpu mari khalle haina sai SSC ki sero lamana hairagli khangala ba training singna laliba January tara mapan phawgi manungda kumal lampak ta leiba sai SSC Center gi office ta pau report tawragada bani haina sero sina makha tarakli Model Club Singamagha ki team A amadi team B ani na ahan batongpram Subol Memorial Veteran Cricket Tournament ke final da lamba taunaragani ngasi tournament asik ani suba semi final da Model Club A Singamagha na tos ngamkibagalona na ahan ba batting sana kibda apiba over kuntra manga da wicket tare turga run sa mag humapan lawki inning asida Majibur Rahman na not out da run humpuni fan aduga tomba na run kuntra truk lawba ngamki match asigi ani suba innings ta cyclone thangmi bana apiba over kuntra manga da wicket ni pan turga sumna giran sa maga ni pumanga logduna match asi ran kunmari da maithiba nangki Model Club A Singamagha gi batsman Majibur Rahman na match asida out oidana run hupunipan logduna man of match taki Manipur Veteran Cricket Association asindana Oriental College amadi Model Higher Secondary School gi sanabung da satharaliba cricket tournament asigi final match tha asigi tara mari da sanaragani Talahum Desiba Naurem Bupon Memorial DSA Trophy State Level Invitation Football Tournament da Trau Kwakaitel Mai Pakre Hairi All Manipur Football Association gi minging makada DSA Kaksing Nasindana Association asigi sanabungda ngasi sanaki ba tournament asigi ahum suba league match adu da Trau Kwakaitel gi sanro El Sanatomba amadi SS Merab anina Panjal ani aduga S Susil L James L Amit amasung L Mainwana Panjal amamam ga sanduna FC Lamjaubu yamna laksa da Panjal nipan amada maithi babiwa ngamki match asida maithi horaba FC Lamjaugi amatangairaba Panjal aduna L Boris na sanki team tarukna group ani thongna khaidok tuna sathariba football tournament asika heng sanagada bamari super league ta KPSC Kaksing amadi YDO Sorani lamba taunaragani haina DSA Kaksing General Secretary na thadorokpa serolamana hairakli Ahum Suba MCA W Perlhada amadi W Ramananda Elite Tournament ke league match amada Trau Kwakaitel Mai Pakre ngasi luang samam na leiba luang Popa Cricket Stadium na sanak ba match asida Blue Hawk Kurai na tos ngamdana betting hana sanak ki bagaluna na team asina apiba over nipu yogdana over kontra humdoi ga ball anida wicket tara mak turga sumna giran matpudram humdoi khak lauki innings asida sana tomana run kunmani lobangam ki match asik ani suba batting sana ki ba Trau Kwakaitel na over kontra mari ga ball manga da wicket tare turga run matpudram mari logduna match asik wicket ohna mai paki innings asida Rinjuna run Kolumdoi Lauki Trau Kwakaitel ge bowler Thomas na wicket manga logduna match asigi man of the match taki Manipur Cricket Association asinduna satharagli ba tournament asigi group A da Cyclone thangme bana madi YWC Langthawal aduga group B dana Young Star Nagampal amasung Trau Kwakaitel ani play off ki qualify oikre Laliba February tarani pandi ki taramapan phawa Madhya Pradesh ki indoor pangthokadariba tarelak suba junior masters physically challenge and senior men's sports PGQ women's sports model and women's bodybuilding national championship lising ni tareta saruk yanabagi aroiba sanging January 15 gi dungtil pung ama taba matamda KFC Singjamai da pangthoklagani All Manipur Gymnasium Welfare Association AMGWA da registered tarba bodybuilder singna sanging asida saruk yaba yagani haina serolamada khangalakli aroibada bulletin asig headlines amuhana miyamda thamjagi Kendra Humpugi final electoral rolls Pongkre Manipur da punna voter laktara Nepal sing marputra humdoi sate ni phumdoi leire
Jiribamdagi Imphal tanna chaklakpa potsai puba gari singna sakhangdaba singna nongmai kapsinlakpadagi ama siri ahumna sopan nangkre. Loktak Pat Pulu Nana Thamnabagi Pandamda Governor Dr. Nazma Heptla na Clean Loktak Initiative Hogokre. Imphal Jiribam Lambi Semagi Thaba BRTF Tiki Loktolaga National Highway Infrastructure Development Corporation Limited ta Sinaragani. Amasung SBI के ATM बुत्ती के सगायर बा मदिया संबल लुपाले सिंगनी सकपी नो सिंग थोकलगले authority de kumna yang sun bitra bara haina hangnaragli.